Hauzik faubagi update oiba news khara miyamda thamjari. Kasar district ta Laibak Pokpa numit ki athengbada Kuki militant singa security force singa khut thoknabagi thaudokta Kuki lalhaubani chingnaba ahum sire hairi. Hairiba thaudok ase Assam Mizoram gi border ama oiriba Bobal Hills ta thokiba thaudok amakhakni. Khut thoknabagi thaudok ase thoktringegi mamangda haibadi Laibak Pokpa numit ki ayuk anganba matamda Nomel Mahatagi SP na lusingba tim amana Kasargi Dalai Ganganagar hairiba mapam asidagi militant ahum makoina purakpa khulai singa konana fagat pangamki hairiba mapam asidagi Kuk police singna akanba wahang pahung chatharaba matungda fariba miyai ahum asina makoigi khulai sing Bobal Hills hairiba jaga asida lotuna thami haiba phongdorakpadigi faraba miyai ahum asi puraba matungda Nomel Mahatagi SP sina lusingba tim amana mafam aduda sangsiloba matamda khut thoknabagi thaudok asi thokhi maduda Kuki militant ahum asi sikhibani haiduna phongdorakli. Russia amadi Ukraine lebak anigi marakta soknariba lan asigi manung channa Russia and Ukraine da matik mayai lereba bomb FAB 3000 haibadi kilogram listing ahum lumba bomb thadaduna landabagi video clip urubadagi America gi President Joe Biden ahinkaya tumba yadabaga lonana tumnana bahonarabasu tumba yadre hairi. Russia gi matik mayai lereba FAB 3000 hariba bomb asi Advanced Oriba Patriot Amadi Gepard Glide System na singba Defense Technique na fauba karisu tauba ngamkidre maram aduna bom asigi matik mayai urubadagi America gi lusingba sing matha saba hongnarakibani. Ukraine ge songnariba lana sida Russia gi pilot amana Sukhoi 34 gi fighter jet gi Ukraine gi mafam amada FAB 3000 hariba bom asi thadakibani. Bom aduna target adu mapung phana thugaiba ngamki bom adubu thugainaba honarakiba khulai kya chawraba matik mayai leiraba kilogram lising ahum lumba bom adubu target yaudringaida manghan takhanba ngamkide. Russia gi matik mayai leiraba FAB 3000 bom asi ariba Soviet matamgi bom makhal amani madubu anoba technology sing sizinaduna matangba chunaba mongda sangbat sagalakibani bom asigi matik mayai urubadagi America nungsa thirakibani. Russia amadi Ukraine lebak anigi marakta soknariba lan asidagi achawa para ama phangbadagi haujiktagi hauna China na maithiba leiraroidaba mongda America ga lan soknanabagi thaurang paikhatpaga lonana sem saba haukhre. China na khangbangam khre madudi karigumba makhoina Taiwan da landarabadi Russia amadi Ukraine ga soknariba lan asida America na Ukraine gi damak leptuna angamba mateng pangsiliba asigumna Taiwan da America na soidana langi mateng pangani loinana Russia amadi Ukraine ga soknariba lan asida malim gi lebak kya na Russia da athingba kaya thamlabasu Russia na karigumba na sungba amata leidana chahi ani hena Ukraine ga lan soknaba ngamliba asi Russia da masagi oiba energy raw material gi masak sing marang kaina lei polam sing asi India yauna maling lebak kya da Russia na yoli adubu Russia da lereba energy amadi raw material sing asi China da di leite maram aduna karigumba Taiwan ga lan soknarapa matamda malim gi lebak kya na China da athingba kya thamlakpa matamda madugi awa saitheng amadi ad apan sing adu leitanaba thaurang thoksil paikhalakpa haurakibani. Hauzik China na America gi khwaidagi asauba yeknaba ama oiriba Iran ga maruf oibagi mari adu amuke hena fagatnaba hotnari. America na thamba athingba kaya leibana maram oiraga Iran makhugi leijariba thawgi raw materials sing adu malemgi atopa lebak sinda yomba ngamde maram aduna Iran ga maruf oiba haiba si China gi di yamna kanaba ama oigani haiba si lebak asigi lusingba signa khangi. China na Iran khakta natana yumlon naba Afghanistan amadi Tajikistan bu hena afaba mari leinanaba honarakli maduda natana China na Taliban singbu supuna thabak tawminaba haukhre. Sawom amana lambi da satpa miyai ama attack tawduna hatkibagidamag Romania gi parliament na sawom yankhai hatnaba ayaba pikre. Thawong asi malingbi lebak kayana akanba mongda yaningdaba phongdorakli. Lebak adugi miyamna sawom hatnabagi akanba mongda bresat pirakpa maramna sawom hatnabagi ayaba adu Romania gi parliament ki members singna amato oina yanabu puraklaba matungda ayaba adu pikibani. Romania government gi maikidagi phongdorakpagi matung inna
Leibak asida masing lepa leitana hengalakliba somgi masing asida order asina control tongdana bahotnabadasu khara khajik mateng oiragani panba yabadi Romania hariba leibak asi Europe country da Russia leibak tagi khwaidagi som masing yamna leiba leibak amani hauzik leibak asida som lising nipangi mathakta lei amaromda leibak asida chahi Som singna mi kunga taruk hatki aduga makogi attack ta mi chaniga humdran marina asok apan nanghanki handak sahigi lambi amada chaliba sumnatagi chahi taramapal long khaktangai riba nupa macha amada sawomna attack tawduna hatkiba aduda khoisaunaraba laibak miyamna khudaki oiba parliament ki mipam phamnanaba pressure pirakpadagi laibak asigi prime minister na suti chatkiba MP sing atubu kauraduna warep adu punna lawinakibani thawong asibu yaningdaba fongdok aduna sasan bunungsi jaba miyoi amadi organization kayana sawom sing atubu hatpagi mahutta mafam chana ngak sandana thamnanaba amadi miyoi bada attack tawba ngamdanaba thawrang packet kadabani haiki Malemgi leibak kayada angakpa amadi aki tujungba thodok wathok kaya thokpagi paw leptana tabagi saruk ama oina handak Germany da pangthokiba Europe Cup da Spain amadi England leibak anigi marakta sanakiba football final match jenglingeida mahaki loinabi yauna nupi nifugani thoi hatkraba miyoi ama faba ngamle Kenyan police na fongdorapagi matung ina nupa aduna hatkraba nupi sing adugi asiba haksang sing adu polythene bag sing da handuna tongan ba mafam sing da turel da thadaba turel mapal da langthok lambani leibak asigi nupi kya matang halakiba maramna mafam adu da leiba miyai sing akiba phangna mi paiba pokna duna lakhi mihatpa dugi maming di coalition juimesi chahi kunraum doi mahak Nairobi bar amadagi chaurangna ayuki pung ohmlom taba matam adwaida Europe Cup ki final match janglingaida Kenya ge police sing aduna namduna faba ngamkhibani Directorate of Criminal Investigation gi head Mohammed Amin na haikibada serial killer Colin yamna minungsi leitaba miyoi amani mahak haukiba sahi anidagi police na fanana bahona duna lakiba miyoi amasuni